ngasi ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯔꯥꯍꯨꯜ ꯒꯥꯟꯙꯤꯖꯤꯒꯤ ꯆꯍꯤ 54 ꯁꯨꯕ ꯃꯥꯒꯤ ꯕꯥꯔꯊꯗꯦꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯉꯁꯤ MPCC ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯒ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝ ꯑꯃ ꯃꯍꯥꯛꯀꯤ ꯕꯥꯔꯊꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯖꯤꯗ ꯑꯩꯈꯣꯏꯅ ꯋꯤꯁ ꯇꯧꯖꯔꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯑꯐꯕ ꯍꯛꯆꯥꯡ ꯉꯁꯤꯒꯤ ꯃꯍꯥꯛꯅ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯋꯤꯁ ꯇꯧꯖꯔꯤ ꯑꯃꯗꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯖꯤꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯍꯣꯞꯅꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯁꯥ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯒꯅꯤ ꯚꯥꯔꯠ ꯀꯟꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯍꯣꯞꯅꯤ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯀꯅꯦꯛꯁꯟ ꯂꯩ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯋꯥꯕ ꯇꯟꯖꯥ ꯑꯁꯤꯗꯁꯨ ꯃꯔꯤ ꯂꯩꯅꯅ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯤꯕ ꯉꯁꯤꯒꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯖꯤꯒꯤ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯤ ꯃꯤꯌꯥꯝꯒꯤ ꯅꯤꯠ ꯑꯣꯐ ꯗ ꯑꯋꯥꯔ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯅ ꯑꯋꯥꯕ ꯃꯇꯝ ꯑꯃꯁꯨꯡ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯁꯤꯗ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯤꯕꯁꯤ ꯑꯋꯥꯠꯄ ꯃꯅꯤꯄꯨꯔꯒꯤ ꯚꯥꯏꯑꯣꯂꯦꯟꯁꯅ ꯋꯥꯠꯂꯤꯕ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯁꯤꯅ ꯑꯁꯣꯛ ꯑꯄꯟ ꯃꯌꯥꯝꯁꯤꯗ ꯋꯥꯠꯂꯤꯕ ꯑꯁꯤ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯈꯔꯗ ꯑꯣꯏꯁꯨ ꯔꯥꯍꯨꯜ ꯒꯥꯟꯙꯤꯖꯤꯒꯤ ꯕꯥꯔꯊꯗꯦ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯦꯟꯁꯤꯟꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏꯅ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝꯞꯁꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯔꯤꯝꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯖꯕꯅꯤ Once again, I wish happy birthday to Rahul Gandhi ji. Thank you, sir. Ngasi akwai governor unabagi honorable governor unabagi sinapung aniga minute 15 ni. Adagi honorable chief minister gina pung manga dani. Masi akwai India block na hana akwai warem dekre Manipur ki violence maroina jiri bamda nauna June ki tang taruk tagi nauna amuk violence amuk horakpa masiga mari lenana awa chaitheng mayam adagi ban blockade mayam sum mathang lakpa siga mari lenana aikoina India block ki team si honorable governor da thuna loisin binanaba remind tauba the honorable chief minister rasu thuna loisin nanaba sarkar gi responsibility lau nanaba gi damakta adugi tangai fadabadugi meeting ni akoi masi han ai basi oina India block na akoi si ai ba pikhibani aduga ngasi si mathang appointment si akoi India block ka team ga unana ba pirakon. Thank you.